ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯐꯧ ꯄꯥꯝꯕꯤꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯁꯥꯠꯄ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯐꯧ ꯄꯥꯝꯕꯤꯁꯤꯡꯅ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ꯫ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯃꯁꯤꯕꯨ ꯎꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯐꯖꯔꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯅ ꯎꯖꯕꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯧ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯃꯔꯨꯅꯤ꯫ ꯆꯍꯤ ꯆꯨꯞꯄ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕ ꯐꯧ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯆꯥꯔꯒ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯈꯨꯜ ꯑꯁꯤ ꯃꯤꯅ ꯄꯥꯛ ꯆꯪꯅꯕ ꯉꯝꯗꯕ ꯂꯥꯞꯈ꯭ꯔꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝꯅ ꯍꯩꯁꯤꯡꯕ, ꯁꯥ ꯇꯥꯟꯕꯒꯤ ꯂꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪ ꯍꯩꯔꯕ ꯃꯤ ꯉꯥꯛꯇꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯄꯨꯟꯅ ꯁꯥ తాꯟꯕ ꯑꯃꯗꯤ ꯂꯧ ꯎꯕ ꯄꯨꯝꯅꯃꯛ ꯍꯧꯔꯒ ꯆꯠꯃꯤꯟꯅꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯥꯊꯤꯈ꯭ꯔꯕ ꯁꯥꯁꯤꯡ ꯑꯁꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯀꯩꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯇꯨꯅ ꯂꯩꯅꯈꯤ꯫ ꯅꯣꯡꯃ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡꯅ ꯄꯨꯟꯅ ꯂꯧꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ 3ꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯃꯇꯥꯎ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯧ ꯁꯨꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯩ ꯁꯛꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯇꯧꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯇꯥꯎꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝ ꯌꯧꯗꯨꯅ ꯂꯩꯅꯍꯧꯔꯦ꯫ ꯃꯥꯒꯤ ꯂꯧꯐꯝꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯁꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯧꯐꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯍꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯀꯔꯝꯕ ꯁꯥꯅ ꯇꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯔꯤꯕ꯭ꯔꯥ, ꯁꯥꯅ ꯇꯧꯔꯝꯂꯤꯕ꯭ꯔꯥ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯁꯦꯟꯅꯖꯔꯛꯄ ꯐꯧ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯅ ꯂꯩꯊꯠꯇꯨꯅ ꯂꯩꯔꯝꯂꯤꯕ? ꯂꯧ ꯂꯣꯛꯀꯗꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ? ꯐꯩ, ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡꯕꯨ ꯅꯩꯍꯠꯂꯤꯕ ꯁꯥꯔ ꯃꯤꯔ ꯍꯦꯛꯇ ꯈꯪꯗꯣꯛꯂꯒꯦ꯫ ꯁꯅꯥꯇꯣꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯗꯕ ꯃꯈꯩ ꯂꯧꯐꯝꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯎ ꯃꯊꯛ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯦꯡꯂꯤꯕꯁꯦ ꯀꯅꯥꯝꯇꯕꯨ ꯂꯥꯛꯄ ꯎꯗꯦꯅꯦ꯫ ꯑꯩꯅ ꯎ ꯃꯊꯛ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯁꯪꯗꯨꯅ ꯂꯩꯔꯒꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯁꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯪꯂꯤꯉꯩ ꯃꯇꯝꯗ ꯁꯥꯁꯨ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯧꯗꯅ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯝꯒꯗꯕ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯂꯧꯐꯝ ꯑꯗꯨꯗ ꯁꯪꯕꯟ ꯅꯤꯡꯊꯤꯅ ꯈꯥꯖꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯃꯇꯥꯎꯁꯤꯡꯗ ꯋꯥꯔꯤ ꯂꯤꯖꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯂꯧꯐꯝ ꯈꯔꯗꯤ ꯅꯩꯍꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯧꯐꯝ ꯑꯗꯨꯗ ꯊꯥꯕ ꯐꯧ ꯑꯃꯠꯇ ꯂꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯏꯇꯥꯎ, ꯃꯗꯨꯗꯤ ꯀꯅꯥꯅ ꯇꯧꯔꯝꯂꯤꯕ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯦꯛꯇꯨꯅ ꯈꯪꯗꯣꯛꯅꯕ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯊꯦꯡꯅꯗꯦ꯫ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯏꯇꯥꯎ꯫ ꯆꯍꯤ ꯆꯨꯞꯄ ꯆꯥꯒꯗꯕ ꯐꯧ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯝꯂꯦ꯫ ꯏꯇꯥꯎ, ꯐꯧ ꯃꯌꯥꯝ ꯑꯗꯣ ꯃꯥꯡꯍꯜꯂꯤꯕꯗꯣ ꯎꯃꯪꯒꯤ ꯁꯥꯒꯨꯝꯕꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯅ ꯐꯒꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯟꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯌꯥꯏ꯫ ꯏꯇꯥꯎ, ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯂꯥꯛꯂꯤꯕꯁꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯗꯨꯛ ꯌꯥꯝꯕ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯁꯥ ꯑꯗꯣ ꯈꯔ ꯆꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯦꯛꯇ ꯐꯥꯅꯅꯕ ꯇꯧꯔꯁꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯂꯧꯐꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯉꯟꯅ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯂꯧꯐꯝꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯨꯝꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯝꯑꯣꯛ ꯈꯔ ꯂꯥꯛꯇꯨꯅ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯅꯩꯊꯠꯄꯁꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯂꯝꯑꯣꯛ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ꯫ ꯂꯝꯑꯣꯛ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤ ꯏꯕꯦꯝꯆꯥ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯃꯊꯛꯇ ꯅꯣꯡꯃꯇ ꯉꯥꯡꯖꯔꯝꯗꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯈꯨꯜꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯎꯔꯕꯗꯤ ꯃꯌꯨꯝꯗꯒ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯝꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯇꯥ ꯁꯅꯥꯇꯣꯝꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯂꯦꯝꯅ ꯂꯩꯊꯣꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯈꯨꯜꯒꯤ ꯃꯆꯜ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯤꯕꯁꯦ
ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯏꯅꯝꯃ ꯏꯕꯦꯝꯆꯥꯅ ꯀꯩꯝꯇꯒ ꯍꯥꯏꯗꯕ ꯖꯥꯠꯂ ꯈꯪꯗꯦ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯃꯣꯏ, ꯏꯅꯝꯃ ꯏꯕꯦꯝꯆꯥꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯧꯗ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ꯫ ꯁꯣꯝꯗꯅ ꯇꯥ ꯁꯅꯥꯇꯣꯝꯕꯅ ꯅꯨꯄꯤꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯥꯗꯤ ꯑꯃꯠꯇꯒ ꯈꯪꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯩꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯜꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯕꯦꯝꯆꯥꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯅ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯦꯝꯆꯥ, ꯅꯪꯕꯨ ꯐꯤ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯣ?" "ꯏꯇꯥ, ꯂꯣꯏꯗ꯭ꯔꯤꯗ." "ꯅꯪ ꯐꯤ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣ, ꯃꯤꯅꯅꯦ ꯅꯪꯅ ꯁꯥꯕ ꯐꯤꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯒ ꯑꯩꯒꯒꯤ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯁꯥꯔꯝꯂꯤꯕ ꯐꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯁꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯎꯔꯅꯨꯀꯣ, ꯑꯩ ꯑꯣꯏꯅ ꯂꯧꯔꯒꯦ." "ꯍꯣꯏ, ꯑꯗꯣ ꯐꯤꯁꯤꯗꯤ ꯈꯔ ꯁꯥꯒꯗꯕ ꯋꯥꯠꯂꯤ, ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯂꯧꯔꯣ." "ꯍꯣꯏ ꯍꯣꯏ, ꯌꯥꯏꯗ ꯌꯥꯏꯗ, ꯍꯧꯖꯤꯛ ꯁꯦꯠꯅꯅꯕ ꯅꯠꯇꯦ꯫ ꯅꯪꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯒ ꯌꯥꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯆꯥ, ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯂꯧꯕꯨꯛꯇ ꯅꯥꯄꯤ ꯈꯔ ꯁꯦꯡꯕ ꯆꯠꯈꯤꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ꯫ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯅꯤꯡꯕ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯃꯇꯥꯡ ꯆꯥꯔꯦ." "ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ?" "ꯏꯕꯦꯝꯆꯥ, ꯅꯪ ꯅꯇꯥꯕꯨꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯅꯇꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯏ ꯍꯥꯏ꯫ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯎꯔꯕꯗꯤ ꯀꯣꯏꯒꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏ꯫ ꯃꯁꯤꯕꯨ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ?" "ꯏꯇꯥ, ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯗ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯧꯕꯤꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯍꯤ ꯂꯦꯡꯒꯥ ꯆꯥꯗꯅ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯕꯨ ꯄꯥꯝꯂꯤꯕ ꯑꯗꯨ ꯃꯥꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯂꯧꯐꯝꯗꯒꯤ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯃꯣ, ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯇꯥꯃꯣꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ?" "ꯏꯕꯦꯝꯆꯥ, ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ, ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯑꯩꯁꯦ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯕꯖꯥꯠꯅꯤ꯫ ꯅꯪ ꯂꯧꯕꯗꯒꯤ ꯑꯩꯁꯦ ꯀꯨꯏꯅ ꯄꯥꯈꯪ ꯐꯥꯕꯒ ꯐꯪꯖꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯉꯥꯎꯈꯠꯂꯛꯂꯤꯕꯅꯤ." ꯏꯕꯦꯝꯆꯥꯅ ꯍꯥꯏꯕꯒ ꯇꯥꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯤꯅ ꯄꯣꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯆꯠꯄ ꯃꯇꯝꯗ ꯁꯅꯥꯇꯣꯝꯕꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯅꯩꯊꯠꯇꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯅꯥ ꯑꯃꯠꯇ ꯍꯧꯗꯅ ꯃꯥ ꯃꯊꯟꯇꯅ ꯁꯥ ꯑꯗꯨꯕꯨ ꯐꯥꯒꯅꯤ ꯈꯟꯗꯨꯅ ꯇꯥ ꯐꯖꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯒꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯑꯣꯛ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯇꯥ ꯑꯗꯨꯅ ꯂꯝꯑꯣꯛ ꯑꯗꯨꯗ ꯂꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯑꯣꯛ ꯑꯗꯨꯅ ꯂꯩꯊꯣꯛꯈꯤꯗꯨꯅ ꯄꯥꯜꯂꯝꯗꯦ꯫ ꯂꯝꯑꯣꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯎꯖꯥꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯝꯑꯣꯛ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅꯁꯨ ꯂꯝꯑꯣꯛ ꯑꯗꯨꯕु ꯐꯥꯕ ꯍꯦꯛꯇ ꯉꯝꯂꯝꯗꯦ꯫ ꯂꯝꯑꯣꯛ ꯑꯗꯨꯅ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯂꯝꯑꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯝꯑꯣꯛ ꯑꯗꯨꯅ ꯎꯃꯪꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯁꯨꯛꯂꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯑꯁꯤꯅ ꯂꯝꯑꯣꯛ ꯑꯗꯨ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯂꯝꯑꯣꯛ ꯑꯗꯨꯕꯨ ꯅꯥꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯥꯕꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯂꯩꯁꯥꯕꯤ, ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕ? ꯁꯥ ꯀꯩꯅ ꯊꯜꯂꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯦꯂꯣꯏꯒ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯤꯕꯨ ꯑꯣꯏꯔꯦ ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" "ꯄꯥꯕꯨꯡ, ꯅꯆꯥ ꯂꯝꯑꯣꯛ ꯑꯃꯕꯨ ꯇꯥꯟꯅꯖꯔꯛꯄꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ
ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯉꯥꯛꯇꯔꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯊꯥꯗꯣꯏ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯁꯤꯅ ꯂꯥꯏꯖ ꯀꯧꯏ꯫ ꯑꯗꯨ ꯅꯪꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯂꯝꯑꯣꯛ ꯑꯗꯣ ꯑꯩꯒꯤꯅꯤ꯫ ꯂꯝꯑꯣꯛ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯂꯤꯕꯗꯤ? ꯄꯥꯕꯨꯡꯒꯤ ꯑꯣꯛꯁꯤꯅ ꯑꯩꯅ ꯊꯥꯖꯕ ꯐꯧꯁꯤꯡ ꯂꯣꯏꯅ ꯅꯩꯊꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯤ꯫ ꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯖꯔꯛꯄꯅꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯑꯣꯛꯅ ꯅꯪꯒꯤ ꯐꯧ ꯅꯩꯊꯠꯂꯝꯕꯒꯤ ꯁꯦꯜ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕꯅꯤ? ꯄꯥꯕꯨꯡ, ꯅꯆꯥ ꯁꯦꯜ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡ, ꯊꯥꯗꯣꯏꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ, ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕꯔꯥ? ꯄꯥꯕꯨꯡ, ꯅꯆꯥꯗꯤ ꯅꯨꯄꯤꯒ ꯊꯤꯖꯗ꯭ꯔꯤꯗ, ꯄꯥꯈꯪꯅꯤ, ꯂꯟ ꯊꯨꯝꯁꯨ ꯋꯥꯠꯇꯅ ꯄꯩꯔꯒ ꯂꯩ꯫ ꯊꯥꯗꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ꯫ ꯅꯆꯥꯗ ꯊꯥꯗꯣꯏꯕꯨ ꯁꯤꯟꯅꯕꯤꯌꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯗꯣꯏꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ 3 ꯈꯛ ꯇꯧꯒꯅꯤ꯫ ꯆꯥꯡꯌꯦꯡ 3 ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯅꯪꯅ ꯊꯥꯗꯣꯏꯕꯨ ꯄꯨꯖꯈꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯌꯥꯖꯔꯦ, ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯍꯧꯔꯒꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯩꯔꯣ꯫ ꯆꯥꯎꯊꯣꯏꯅ ꯁꯅꯥꯇꯣꯝꯕꯕꯨ ꯃꯈꯣꯏꯒꯤ ꯁꯟ ꯂꯣꯏꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯍꯌꯦꯡ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯀꯗꯕ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡ, ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯀꯗꯕ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯅꯆꯜꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯥꯕꯨꯡꯅꯅꯦ ꯏꯕꯨꯡꯕꯨ ꯁꯣꯏꯗꯅ ꯆꯥꯕꯤꯈꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯕ ꯃꯄꯥꯅ ꯁꯅꯥꯇꯣꯝꯕꯕꯨ ꯃꯥꯏꯊꯤꯔꯕꯗꯤ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯑꯗꯨ ꯆꯃꯝꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ? ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯕꯨ ꯃꯤꯒ ꯆꯥꯕ ꯖꯥꯠꯂꯥ? ꯅꯠꯇꯦꯗ, ꯃꯤꯅꯕꯨ ꯀꯔꯝꯅ ꯃꯤ ꯆꯥꯒꯅꯤ? ꯃꯈꯣꯏ ꯃꯄꯥꯗꯣ ꯈꯔ ꯁꯥꯊꯤꯕꯒꯤ ꯑꯩ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯑꯍꯜ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯍꯅꯨꯕ ꯃꯥ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯣꯏꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯆꯥꯅ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯂꯥꯛꯇꯕ ꯑꯁꯤꯗ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯛꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯗꯨꯃꯕꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯖꯔꯝꯃꯤ, ꯇꯥꯇꯣꯝꯕ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯌꯨꯛꯇꯒꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯇꯥꯇꯣꯝꯕ ꯍꯣꯏꯅ ꯊꯦꯡꯅꯔꯛꯄ꯭ꯔꯥ? ꯏꯕꯦꯝꯆꯥ, ꯑꯩꯗꯤ ꯁꯅꯥꯇꯣꯝꯕꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯤꯅꯦ꯫ ꯑꯩꯗꯤ ꯉꯁꯤ ꯂꯧꯕꯨꯛꯇꯒꯤ ꯉꯟꯅꯁꯨ ꯀꯥꯔꯛꯑꯦ꯫ ꯑꯣ, ꯇꯥꯇꯣꯝꯕ, ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯒꯦ꯫ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯏꯕꯦꯝꯃ, ꯁꯅꯥꯇꯣꯝꯕꯗꯣ ꯃꯔꯥꯏꯅ ꯍꯟꯖꯔꯛꯀꯅꯤ꯫ ꯅꯪ ꯅꯆꯥ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯂꯥꯞꯅ ꯆꯠꯊꯣꯛꯂꯅꯨ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯇꯥꯔꯕꯖꯥꯠꯅꯣ? ꯇꯥꯏꯕꯪ ꯃꯄꯨ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕ ꯌꯨꯝꯗ ꯃꯇꯨ ꯃꯆꯥ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯅ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜꯒꯥꯁꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯥꯗꯣꯏ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯂꯗꯤ ꯏꯕꯦꯝꯆꯥꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯆꯦꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯆꯠꯂꯒ ꯍꯧꯕ ꯃꯇꯨ ꯆꯣꯡꯈ꯭ꯔꯕ ꯌꯥꯝꯅꯁꯨ ꯊꯧꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯁꯤꯡꯗꯣ ꯅꯪꯅ
ꯃꯄꯨꯟ ꯑꯆꯧꯕ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯅꯥꯁꯤꯡ ꯑꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯁꯅꯥꯇꯣꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯈꯖꯤꯛꯇꯪ ꯊꯦꯡꯕꯗ ꯊꯧꯃꯟꯈꯤꯗꯨꯅ ꯏ ꯊꯣꯛꯍꯟꯕ ꯉꯝꯕ ꯄꯥꯝꯕꯤ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯄꯨꯔꯛꯀꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯃꯝꯅꯅ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯝꯕꯤꯗꯣ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯗꯨꯅꯁꯨ ꯄꯥꯏꯕ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯀꯔꯝ ꯇꯧꯔꯒ ꯄꯨꯔꯛꯄ ꯉꯝꯒꯅꯤ? ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯊꯥꯎ ꯑꯁꯦ ꯅꯈꯨꯠꯇ ꯇꯩꯁꯤꯟꯗꯨꯅ ꯃꯅꯥꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯎ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯁꯣꯛꯂꯔꯣꯏ꯫ ꯊꯥꯗꯣꯏꯅ ꯄꯤꯔꯤꯕ ꯊꯥꯎ ꯑꯗꯨ ꯃꯈꯨꯠ ꯁꯤꯟꯕ ꯊꯨꯡꯅ ꯅꯥꯟꯁꯤꯟꯗꯨꯅ ꯊꯧꯈ꯭ꯔꯕ ꯃꯅꯥꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯄꯥꯏꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯂꯝꯗꯦ, ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯛꯄ ꯉꯝꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯃꯄꯨꯟ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯒ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯄꯨꯟ ꯑꯗꯨꯕꯨ ꯎꯕꯗ ꯈꯔ ꯁꯥꯎꯔꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯅ ꯃꯄꯨꯟ ꯑꯆꯧꯕ ꯑꯃ ꯍꯥꯏꯕꯅꯤ, ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯤꯛꯄ ꯃꯄꯨꯟ ꯑꯃ ꯄꯨꯔꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯄꯥꯕꯨꯡ, ꯁꯥꯎꯕꯤꯈꯤꯅꯨ, ꯅꯆꯥꯅ ꯄꯨꯖꯔꯛꯂꯤꯕ ꯃꯄꯨꯟ ꯑꯁꯦ ꯑꯆꯧꯕꯅꯤ, ꯀꯟꯅ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯄꯤꯛꯄ ꯃꯥꯟꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯟ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯨꯟ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ꯫ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯄꯤꯔꯒꯦ꯫ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯄꯤꯕꯤꯔꯣ꯫ ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯔꯤꯕ ꯆꯥꯎꯔꯕ ꯂꯝꯑꯣꯛ ꯑꯁꯦ ꯅꯪꯅ ꯐꯥꯗꯨꯅ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯄꯥꯕꯨꯡ, ꯂꯝꯑꯣꯛꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯩꯅ ꯉꯥꯏꯍꯥꯛꯇꯗ ꯐꯥꯕ ꯉꯝꯒꯅꯤ꯫ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯊꯥꯗꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯝꯑꯣꯛ ꯑꯗꯨꯕు ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯂꯝꯑꯣꯛ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯥꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗ ꯋꯥꯕꯅꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯊꯥꯗꯣꯏ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯆꯥꯡꯌꯦꯡꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯅꯤꯡꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯊꯥꯗꯣꯏ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯊꯥꯗꯣꯏꯅ ꯏꯃꯨꯡꯗꯒꯤ ꯍꯩ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯃꯁꯤꯒꯤ ꯍꯩꯁꯦ ꯊꯝꯕ ꯃꯇꯝꯗ ꯂꯝꯑꯣꯛꯇꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤꯁꯤꯅ ꯍꯨꯛꯎ, ꯑꯗꯨꯒ ꯐꯥꯕ ꯉꯝꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯨꯈꯤꯒꯦ꯫ ꯏꯕꯨꯡ, ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ, ꯑꯗꯨꯅ ꯅꯆꯜꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯥꯅ ꯊꯧꯔꯤ ꯑꯗꯨ パイꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝꯑꯣꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯩ ꯑꯗꯨ ꯄꯥꯝꯅ ꯆꯥꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯁꯅꯥꯇꯣꯝꯕꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨꯅ ꯂꯝꯑꯣꯛ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯨꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯑꯣꯛ ꯑꯗꯨ ꯆꯦꯟꯅꯤꯡꯂꯕꯁꯨ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯐꯅ ꯀꯟꯅ ꯆꯣꯡ ꯐꯟꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯁꯅꯥꯇꯣꯝꯕꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯍꯜ ꯑꯗꯨꯗ ꯂꯝꯑꯣꯛ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯈꯤꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯅꯨꯄꯥ ꯄꯥꯈꯪ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯉꯝꯂꯛꯄ ꯑꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯍꯟꯗꯛ ꯄꯤꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯊꯣꯏꯕ ꯉꯝꯂꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯖꯈꯣ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯒꯅꯤ꯫ ꯃꯁꯤ ꯌꯥꯔꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯅꯆꯥ ꯌꯥꯖꯔꯦ, ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯄꯤꯕꯤꯔꯣ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ꯫ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯣꯡꯁꯥ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯌꯥ ꯑꯊꯧꯕ ꯑꯗꯣ ꯐꯨꯒꯠꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ? ꯁꯅꯥꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯤꯕꯨ ꯂꯥꯏꯅ ꯍꯥꯠꯇꯨꯅ ꯆꯥꯕ ꯉꯝꯕ ꯁꯥꯍꯤꯡ ꯆꯥꯕ ꯅꯣꯡꯁꯥ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯌꯥꯕꯨ ꯀꯔꯝꯅ ꯐꯨꯛꯇꯨꯅ ꯄꯨꯔꯛꯀꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯀꯩꯗꯧꯔꯦ? ꯅꯪ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯅꯆꯥ ꯉꯝꯒꯅꯤ, ꯑꯩ ꯁꯣꯏꯗꯅ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯄꯨꯖꯔꯛꯀꯦ꯫ ꯅꯨꯄꯥ ꯃꯆꯥ, ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯇꯧꯖꯧ꯫ ꯅꯪꯒꯨꯝꯕ ꯄꯥꯈꯪ ꯃꯆꯥ ꯃꯁꯥ ꯃꯎ ꯐꯕ ꯀꯌꯥ ꯑꯃ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫
ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯁꯤꯡꯅ ꯇꯧꯖꯧ꯫ ꯁꯅꯥꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯉꯝꯅꯤꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯆꯦꯟꯈꯤꯕꯅ ꯐꯔꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯩ ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯔꯅꯤ꯫ ꯑꯩ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯒꯦ꯫ ꯃꯥꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯗꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯅ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯕꯅ ꯐꯒꯅꯤ꯫ ꯊꯥꯗꯣꯏ, ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯃꯌꯥꯗꯨꯕꯨ ꯐꯨꯛꯇꯨꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯩ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯏꯕꯨꯡ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯋꯥꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯁꯦ, ꯃꯁꯤꯒꯤ ꯐꯤꯅ ꯌꯨꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯪꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯏꯕꯨꯡꯅ ꯐꯤꯗ ꯇꯥꯔꯤꯕ ꯄꯣꯠ ꯑꯁꯦ ꯍꯥꯡꯇꯣꯛꯇꯨꯅ ꯃꯅꯝ ꯅꯝꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯝꯂꯨꯔꯕꯗꯤ ꯏꯕꯨꯡ ꯁꯣꯏꯗꯅ ꯅꯨꯡꯁꯥꯒꯤ ꯈꯌꯥꯠꯇ ꯇꯥꯒꯅꯤ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯑꯩꯅ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ, ꯑꯩ ꯅꯨꯡꯁꯥꯒꯤ ꯃꯈꯨꯠꯇꯗꯤ ꯁꯤꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯏꯕꯨꯡꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥ ꯑꯃꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ, ꯌꯨꯝꯗ ꯍꯟꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯟꯕꯤꯔꯨ꯫ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯥꯗꯣꯏꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯀꯣꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯁꯥꯒꯤ ꯃꯀꯣꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯀꯤꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯥꯒꯤ ꯃꯅꯥꯛꯇ ꯐꯤ ꯃꯇꯨꯝ ꯑꯗꯨ ꯂꯪꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯥ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯁꯥꯒꯤ ꯃꯌꯥ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯌꯥ ꯁꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯐꯅ ꯀꯟꯅ ꯂꯦꯡꯂꯕ ꯐꯥꯎꯕꯗ ꯅꯨꯡꯁꯥ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥꯅ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯕꯨ ꯐꯨꯛꯇꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯅꯨꯡꯁꯥ ꯃꯌꯥ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏ ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ, ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯊꯥꯗꯣꯏꯕꯨ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯕꯗ ꯏꯕꯦꯝꯆꯥ ꯃꯆꯥꯁꯤꯡꯒ ꯃꯥꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯍꯪꯖꯔꯝꯃꯤ, ꯇꯥꯃꯣ, ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯍꯩ, ꯅꯪꯅ ꯑꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯄꯣꯠ ꯅꯆꯩꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯣ꯫ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯅꯤꯁꯤꯒ ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯆꯣ ꯍꯥꯏꯕꯅꯣ? ꯇꯥꯃꯣꯕꯨ ꯅꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯍꯣꯏ, ꯅꯪꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ꯫ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯆꯣ꯫ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯇꯥꯃꯣꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯗꯨꯝ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯒꯦ꯫ ꯃꯁꯤꯃꯇꯗꯤ ꯌꯥꯕꯤꯌꯨ꯫ ꯃꯗꯨ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯆꯥꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯕꯦꯝꯆꯥꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯇꯥꯃꯣ, ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ, ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯅꯪ ꯁꯣꯏꯗꯅ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯑꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯝꯗꯨꯅ ꯄꯠꯇꯨꯅ ꯃꯥꯡꯕ ꯑꯣꯏꯔꯁꯠ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯂꯝꯆꯠ ꯑꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯦ, ꯃꯇꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯧꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯅ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒ ꯑꯃꯠꯇ ꯀꯧꯅꯔꯝꯗꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫
ꯊꯥꯗꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯗꯦ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯍꯪꯖꯔꯝꯃꯤ, ꯊꯥꯗꯣꯏ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯕ ꯎꯔꯛꯇ꯭ꯔꯤ꯫ ꯑꯩꯒ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯑꯩ ꯂꯣꯏꯔꯒ ꯆꯥꯒꯦꯗ ꯍꯥꯏ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯃꯣ, ꯑꯩꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯇꯥꯃꯣꯅ ꯊꯕꯛ ꯆꯠꯈꯤꯕꯗ ꯎꯍꯧꯗꯕꯅꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ ꯑꯃ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯗꯣꯏ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯍꯪꯖꯔꯝꯃꯤ, ꯊꯥꯗꯣꯏ, ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯍꯟꯕꯅ ꯐꯒꯗ꯭ꯔꯥ? ꯇꯥꯃꯣ, ꯃꯥꯏꯕꯤ ꯀꯧꯕꯤꯔꯨꯅꯨ꯫ ꯑꯩ ꯇꯥꯃꯣꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯇꯥꯃꯣꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯩꯒꯤ ꯆꯥꯅꯅꯕ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯈꯪꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯑꯗꯣ ꯍꯥꯡꯇꯣꯛꯇꯨꯅꯁꯨ ꯌꯦꯡꯕꯤꯔꯛꯀꯅꯨ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯍꯤꯗꯥꯛ ꯑꯣꯏꯔꯝꯕ ꯇꯥꯏ ꯈꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯄꯥꯗ ꯍꯥꯏꯖꯔꯝꯃꯤ, ꯄꯥꯕꯨꯡ, ꯊꯥꯗꯣꯏꯅ ꯄꯥꯕꯨꯡꯗꯒꯤ ꯃꯥꯒꯤ ꯆꯥꯅꯅꯕ ꯂꯧꯔꯨ ꯆꯣꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯅꯪ ꯉꯥꯏꯍꯥꯛ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯝ パンꯕ ꯊꯨꯃꯣꯛ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯁꯅꯥꯇꯣꯝꯕ, ꯅꯪꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯅꯨ꯫ ꯉꯁꯥꯏꯁꯨ ꯊꯥꯗꯣꯏꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯕꯣ? ꯃꯈꯣꯏꯅ ꯍꯥꯡꯇꯣꯛꯇꯅꯕ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯍꯤꯗꯥꯛ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯥꯗꯣꯏꯅ ꯄꯣꯠ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯊꯕꯛ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯗ ꯈꯔ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ꯫ ꯇꯥꯃꯣ, ꯑꯩ ꯀꯣꯟꯅ ꯆꯥꯍꯧꯔꯒꯦ꯫ ꯇꯥꯃꯣ ꯍꯥꯟꯅ ꯆꯥꯕꯤꯔꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯇꯥꯃꯣ, ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯃꯄꯨꯔꯣꯏꯕ ꯍꯥꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ꯫ ꯃꯁꯤꯅ ꯇꯧꯕꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯥꯗꯣꯏ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯁꯥ ꯑꯗꯨ ꯁꯣꯛꯊꯕ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯊꯥꯗꯣꯏꯅ ꯃꯄꯥꯗꯒꯤ ꯍꯥꯟꯅ ꯂꯧꯈꯤꯕ ꯄꯣꯠ ꯑꯗꯨ ꯁꯅꯥꯇꯣꯝꯕꯗ ꯂꯧꯍꯜꯂꯝꯃꯤ꯫ ꯄꯣꯠ ꯑꯗꯨ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯃꯁꯥ ꯍꯥꯟꯅꯒꯨꯝꯅ ꯀꯟꯈꯠꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯟꯀꯠꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯆꯤꯡꯅꯕ ꯍꯦꯟꯀꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯈꯨꯗꯤꯡꯒꯤ ꯊꯥꯗꯣꯏ ꯃꯁꯥ ꯁꯣꯛꯊꯔꯛꯇꯨꯅ ꯃꯄꯥꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯂꯧꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯨꯝꯅ ꯀꯜꯂꯛꯄ, ꯃꯁꯤꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯊꯪꯁꯨ ꯑꯃꯨꯛ ꯊꯥꯗꯣꯏ ꯃꯁꯥ ꯑꯗꯨ ꯁꯣꯛꯊꯔꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯗ ꯂꯧꯕ ꯆꯠꯍꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯄꯣꯠ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯈꯨꯝꯗꯨꯅ ꯁꯅꯥꯇꯣꯝꯕꯗ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯇꯣꯝꯕ, ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯣꯠ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯣꯜ ꯊꯣꯛꯄ ꯎꯆꯦꯛ ꯑꯁꯤꯅ ꯅꯪꯕꯨ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯒꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯄꯣꯠ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯦꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯨꯄꯥ, ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯎꯆꯦꯛ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯄꯣꯠ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯔꯤ? ꯃꯁꯤꯕꯨ ꯑꯩꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ, ꯅꯪꯅ ꯊꯨꯃꯣꯛ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯁꯨꯡꯌꯦꯡ ꯌꯦꯡꯒꯦ ꯈꯟꯒꯅꯨ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯇꯣꯝꯕ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯊꯥꯗꯣꯏꯗ ꯄꯣꯠ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯊꯥꯗꯣꯏ, ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯥꯎ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯆꯠꯈꯤꯕ ꯁꯥꯗꯨꯅ ꯌꯨꯝꯒꯤ ナカンꯗ ꯐꯛꯂꯥꯡ ꯑꯍꯣꯕ ꯃꯄꯥꯗ ꯂꯨꯝꯗꯨꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯄꯤꯔꯛꯂꯤꯕ ꯊꯨꯃꯣꯛ ꯃꯆꯥ ꯑꯗꯨ ꯊꯥꯗꯣꯏꯅ ꯍꯥꯡꯇꯣꯛꯇꯨꯅ ꯃꯅꯨꯡꯗꯒꯤ ꯃꯤꯒꯤ ꯈꯨꯕꯤ, ꯈꯨꯅꯥꯎ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯅ ꯆꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯊꯥꯗꯣꯏꯅ ꯆꯥꯔꯤꯕꯁꯤꯕꯨ ꯃꯤ ꯃꯈꯨꯠ ꯅꯠꯇ꯭ꯔꯅꯦ? ꯃꯁꯤꯗꯤ ꯑꯩ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯗꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯗꯣꯏꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯇꯣꯝꯕ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯁꯥꯗꯨꯅ ꯊꯥꯗꯣꯏꯗ ꯍꯪꯂꯝꯃꯤ, ꯊꯥꯗꯣꯏ, ꯄꯥꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯈꯪꯕ ꯌꯥꯗꯕ꯭ꯔꯥ? ꯇꯥꯃꯣ,
ꯊꯨꯝꯃꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯌꯥꯝꯅ ꯍꯥꯎꯕ, ꯃꯤꯅ ꯆꯥꯕ ꯐꯪꯅꯗꯕ ꯄꯣꯠ ꯑꯃꯅꯤ꯫ ꯑꯦ, ꯌꯥꯝꯅ ꯍꯥꯎꯕ ꯄꯣꯠ ꯑꯣꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯖꯗ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯇꯥꯃꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯈꯛꯇ ꯄꯤꯔꯛꯄꯅꯤ, ꯑꯩ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯗꯦ꯫ ꯊꯥꯗꯣꯏ, ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯩꯅꯣ? ꯀꯗꯥꯏꯗ ꯐꯪꯕꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯒꯦ꯫ ꯇꯥꯃꯣ, ꯑꯩꯅ ꯆꯥꯔꯤꯕ ꯄꯣꯠ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯐꯪꯏ꯫ ꯑꯗꯣ ꯀꯔꯤ ꯄꯣꯠꯅꯣꯕ? ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯣ꯫ ꯊꯥꯗꯣꯏꯅ ꯄꯣꯠ ꯑꯗꯨ ꯇꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯃꯟꯕꯗꯒꯤ ꯊꯥꯗꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯃꯣꯅ ꯈꯪꯅꯤꯡꯂꯕꯗꯤ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯃꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯇꯥꯃꯣꯒꯤ ꯅꯔꯥꯜꯅꯤ ꯈꯟꯗꯨꯅ ꯌꯥꯖꯒꯗꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯔꯒꯦ꯫ ꯄꯣꯠꯇꯨꯗ ꯀꯔꯤꯅꯣ ꯇꯥꯛꯑꯣ꯫ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯂꯧꯍꯟꯗꯨꯅ ꯆꯥꯔꯤꯕꯗꯣ ꯃꯤꯒꯤ ꯃꯈꯨꯠꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯌꯥꯝꯅ ꯃꯍꯩ ꯍꯩꯕ ꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯀꯩ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯅ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯩ ꯑꯣꯜꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯃꯤ ꯆꯥꯗꯨꯅ ꯍꯤꯡꯕꯅꯤ꯫ ꯇꯥꯃꯣ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯩ ꯑꯣꯜꯂꯛꯂꯕꯗꯤ ꯑꯩ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯆꯦꯜꯂꯣꯏ꯫ ꯑꯗꯨꯅ ꯇꯥꯃꯣꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯊꯨꯝꯃꯣꯛ ꯑꯆꯧꯕ ꯑꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯀꯣꯛꯇ ꯎꯞꯁꯤꯟꯕꯤꯔꯛꯑꯣ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯊꯥꯗꯣꯏ ꯈꯪꯍꯧꯗꯅ ꯀꯩꯖꯥꯎ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯂꯧꯔꯒ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯎꯞꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯅꯥꯇꯣꯝꯕ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯇꯣꯝꯕ ꯆꯦꯟꯐꯝ ꯂꯩꯔꯝꯗꯦ꯫ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯀꯩꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯋꯥꯅ ꯀꯩ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯁꯅꯥꯇꯣꯝꯕ ꯀꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯥꯝꯅ ꯋꯥꯅ ꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯅ ꯌꯨꯝ ꯑꯗꯨꯗ ꯄꯠ ꯄꯨꯝꯗꯨꯅ ꯂꯩꯈꯤ꯫